Khurai Angom Laikai amasung Moirang Kambu Sajep aniki marakta saba ubaki thong ama tatpadagi kaithel phambi nupi ama turelda tasinduna laikanaba ngamdana laikhidre haidi. Presna fangba paumagi matungina laikhidrapi nupi adudi Khurai Angom Mamang Laikaidagi Pukhrambam Baigyapati Chahi Humpu Mapuroibagi Ming Ragu Kawi haidi. Pukhrambam Baigyapati ngasi kaithelda chatnabagi damak thong asida khongna lalingaida mayaida tatlakpadagi mahak isingda tasinkhibani. Miyamna mahak Rajmedi City da pukhatuna laikanaki mahaki phibam lusilakpadagi Rajmedi City da layengbada kudong chararoi haina Hospital Authority na khanghalakpadagi tungda Jenims Hospital da refer tawraki. Adumoinamak Jenims Hospital yawraklaba matung mahak laikanaba ngamdana laikhidabani haidi. Thaudok adubu hagthengdana thengna hoba Moirang Kampu Sajeptagi Saubam Ananda Kauba miyoi amana hai thong asi matam kharagi mamangda gari macha khara lanarami. Adubu thong asigi phibam ka henna phajulaktabadagi nakal animak thingzinduna gari amata lalhandana leirakibani. Hiramasiga mari lainana laikai ani asigi mihut sing club amadi maira paibigi member singna local MLA gi mayumda chalubada MLA leiramdabadagi mahaki apokpana numit 10 gi manungda mari lainaba department ki officer sing tharaklaga semhanaba honaragani haina thajaba pirakhi. Adum oinamak mari lainaba department ki officer natraga MLA gi miyoi amata laktuna yengsinba leitri. Ngasi ayu pung taruka minute 15 tabada laibak thiba thodok ase thokhibani. Ahobo makolama tai haiduna chenthok narakpada thong ado Moirang Kampurom thangba maikegi maton adu tatlaga nakal amada pairaga leiramki. Maduda mahairoi nupi macha amasu thongi yotta yanduna leiramba thengnaki. Nupi macha adubu kannaba mahaki manakta chensilubada makhada mi taduna leiba adu thengnarakibani haiki. ASI amna investigation la me sport mafam jida aduna taba thoidokpa lakpa leitri huji fogda the print media gi sinaw jing lak election maya da akoi gi sida thong ji sigi matam ga chunadre koi gi paka bridge sarne na sida jatra ga hulamba gi wafam dil lei adu gi hek after the election gi matung de gi di lakpa thoina thengnadri department gi maikai de gi oiro minister gi maikai de gi oiro thong ji sido oni ano wam sarji kholoji haibagi jatra hulamba matung de gi di sung udri sukang khangdi akoi dum thonggong ji dani akoi yum aduna akoi mudugumba uba khangba amta leitri